Hana Mathw mayam bu chesam nawasna torama okchari amadi kai khunu bochari ngasisu mayam gidamakta anoba crime gi wari ma pudun laksari ngasigi crime gi wari asida West Bengal gi Kolkata shahar da thokiba yamna thokaningdaba yamna nungaitaba thodok amagi wari ni thodok asida hospital amada on duty toroga laiba Dr. Nupi ama yamna saram chachatpa nupa amana mayu ngausalaga Nupi oibigi ijatpu manghan batan natana Amabu Tamthina Hatkhibagi Wari ni Mathw hatolaba matungda hospital gi higher authority na maki misi isi masamatanda suicide torga sijabani haina phaw kupsinaba hona khiba thodok amani thodok sigi akupa marol mayam punna khangminarasi RG Car Medical College West Bengal gi Kolkata da laiba medical college amani medical college asigi exact location si North Kolkata gi Siam Bazar hairiba mafam sidani college asida 2016 gi Sahi sida kuk oiba nupa ama lairami mamingna Sanjay Roy kawi mayamda aina lijagadauriba thodok asi Sanjay Roy hairiba nupa sidagi tholakkadoini matamduda Sanjay Roy gi family da magi mama mache amadi magi nupi lairami adubu magi nupi dudi already divorce tawkhirami paisa tanabagi damak Sanjay Roy RG Medical College ta kuk oina thabak surami Sanjay Roy numit ama ikhang khanghaudana Kana amatada pau piramdana kuk oina thawak toramadagi mangkhirami kuk aman laktaba habasa achobi issue nattabanina kana amatana thawaina magi maramda khanjalude amadi chahi ahumu magi maramda kaimata khanglamde habadi kadaida leiri karama thawak suri habagi matangda adubu 2019 da chahi ahumgi matungda Sanjay Roy West Bengal gi civic volunteer force join torami asengbagi di West Bengal police ki manung sida workforce yamna wat pana maram oiraga 2012 ta West Bengal government na civic volunteer force ki wakhalol se haudoklami masida temporary basis ta police ki mateng pangnaba civic volunteer kayama recruitment torami makoina police ki tongan ba thabak singda mateng pangi aduga makoi salary se thage lupa lising targani thoi oirami haurakpada Sanjay Roy civil volunteer force ki disaster management department da thabak torami masigi makha tarakpada politician khangna chanaba tawraga disaster management dagi civic volunteer force ki welfare cell do oina transfer tawraklami welfare cell gi manung sida hospital chu chalami maram sina hospital gi maming leiba mioi singa khangnaraga free da bed phanganba admission tawbada site income mayam ama tanba yabagi lambi lerami paisa chaba pamba civic volunteer khudingmak welfare cell sida lainingba farami Sanjay Roy Welfare Cell Department da transfer to holaba matung Nupigi government hospital da chatpa horami amadi side income tanba horami Sanjay Roy RG Car Medical College da chang naina chathok chachin torami mafam sida mabu kanamatana changma thinglamde jugar tawraga patients singda wari watai tawraga free da moigi hospital bed pyramid amadi paisa fazana tanba horami transfer tawrlaba matung Sanjay Roy Kolkata Police ki 4th Battalion ki makha da lerami maramdi Welfare Cell Haiba Department she Kolkata Police ki 4th Battalion ki makha da leibani yamna toina RG Car Medical College Hospital da chathok chachin torami chathok chachin tobasina maram oiraga hospital sigi matangda yamna fazana khanglami amadi mahak asi mamangda boxing sanarupagi emergency gate amadi trauma ward ki akoibagi security ki thabak mangonda sinarami adubu magi main focus ti dalali oiraga bed kumba piraga paisa tanbani amadi anauba mioi singdagi paisa lauraga civic volunteer su mahakna haplami RG Car Medical College ki chhatra singda Trinamool Congress ki chhatra gi organization ama oiriba Trinamool Chhatra Parishad ki yamna chauba safu lerami aduga sahi khudingi pangthokpa student union gi election da su hairiba chhatra gi organization asigi achauba safu ama lerami Sanjay Roy Hairiba Satragi organization ki makok thongba leaders ka khangnarami amadi makoiga afaba mari su lerami police welfare board ama lerami board chida member tara marigi central committee lerami makoina police officer gi imung manungi welfare gi thabak torami Sanjay Roy gi connection si kayam lingage haibadu members tara marigi manung sida masu among erami report ki matung ina Thala police station amadi Siam Bazar police station dagi police personnel makoi taruk transfer tobada magi yamna choba khut yaurami masigi report che Times of India da fawa phonaknami adubu magi mathakta thabak ama fawa lokatlamde
Masigi sumatakta sahi simaktada habadi 2020 da hospital da lainaba barrack fabo pirami adubu hariba barrack ase police constable amadi masigi mathakta laiba rank sing da khakta pibani Sanjay Roy na use tawriba barrack asi ASI Anup Datta da piba barrack ni Sanjay Roy amadi ASI Anup Datta makoi anigi marakta yamna naknaba mari lerami Sanjay Roy magi bike ki numit khudingi petrol liter manga fanglami magi tabuk sidagi thagi oina torop lising taragani thoisu fanglami masigi su mathakta hospital da dalali oibagi extra paisa mayam amasu fanglami sumaina Sanjay Roy maikai khudimaktagi maza lauraga lerami sahi amagi matung 2021 RG Car Medical College and Hospital da yamna chawba ahungba ama laklami hospital asigi inau nova principal ama appoint torami mamingna Dr. Sandip Ghosh kowi masigi mamangda Dr. Sandip Ghosh National Medical College ki Vice President oirami amadi mafamduda magi mathakta allegations kayama mayoknarami mahakpu RG Car Medical College ta principal oina transfer torokpani mahakna principal hek oirakpaga hospital asida sahi tarataruk henna Deputy Superintendent oina thabak puraklaba Akhtar Ali gi statement gi matung inna civic volunteer Sanjay Roy principal ga yamna close oi harami matam sida Sanjay Roy mayambu influence tawnaba magi bike ta Kolkata police haina tharami amade magi t-shirt su Kolkata police haina irami mayamna di mase Kolkata police ta thabuk tawba mi oina khanarami matam sida Sanjay Roy gi connection si yamna lingbana maram oiraga hospital da shu mana kusirasi tawbada ayet pa bibinaba kanamata leramde hospital manungda changbada guard na kaimata hairamde mahakna hospital gi manung sida changningba ward floor changba yarami 2022 da amuk hanna Sanjay Roy lohonglaba matungda numit kharani leibaga magi ahanba nupi da ot neiba fuba chaiba tawkiba adumaina ani shuba nupi sida su tawrami Sanjay Roy na magi ani shuba nupi se mirolakpa tha ahumgi matam sida yamna thina fubirami amadi nupi asi matam sida masaya manungairamde adubu nupi ase mahakda hospital da puraga laying biramde hairiba mayam se ubasida nupi sigi mamana Sanjay Roy gi mathakta police ta laklaga domestic violence ki charge palame adubu police ki maike dagi action ama fawa lokataba amadi Sanjay Roy gi lamchat sida pelaktadana nupi sigi mama laga mayumda oina puhirame matam khara lairaga ani shuba nupi sisu sikhirame sumai tawdana 2023 laklami Sanjay Roy magi punsi yamna nungai hinglami adubu RG Car Medical College ki principal di problem kaya ama face toba hawrami 2023 gi June thada college asigi satra staff amadi tongan ba thobuk toba mioi singna principal asigi mathakta corruption amadi financial fraud ki maral sirami amadi mioi bagi body part sing illegal oina yoli haina sumer maral sirami mayamna mangonda allegations tawisigi maru eba maramdi Bengal gi Health Department Special Secretary Mr. Debal Kumar Ghosh na tokiba inquiry report ama mayam mangda publish torami miyam mangda publish tokiba report sida Special Secretary Debal Kumar Ghosh na hairabi madudi RG Car Medical College ki principal Dr. Sandip Ghosh amadi contractor gi marakta illegal eba thabak kaya ama tawre haina maral sirami principal Sandip Ghosh na college asigi anoba infrastructure sagatpa amadi construction tawbagi mingda paisa mayam ama magi pocketa hapsilami amadi contractor ga mayam khanghandana arotpa agreement tawnai hairami makha tarapada RG Car Medical College ki principal na hospital asigi biomedical waste ki matangdasu fraud tawi hairami hospital amada normal waste amadi biomedical waste haina ani thona khaidoi biomedical waste ta sizinnakraba syringe oxygen mask atop mayam se normal dustbin amada hekta thadaba yade moigi oiba tonganba dustbin amalai makoi asina ikoigi daily life ta akaiba kaya ama pibasu yai maram asina hairiba biomedical waste mayam se amuk hanna use tawdanaba BMW cell koba amana moina loinamak yengshilami hairiba BMW cell sina biomedical waste mayam se process amagi makhada loinamak manghalami makhata na
atopa laina HIV gumba sandoraktanaba Deval Kumar ki report matungina RG Car Medical College ki principal na biomedical waste se manghanbagi mahutta amuk hanna kogi open market ta yolami phangakpa paisa dagi magi 20% commission lawrami hariba thabak ase tobada government officials kaya amusu involve tawi harami masigi thabaksi praja aikhoigi yamna khudong thiningai ni amadi masida yawriba miyoi singa sigi mathakta action lawfam thoi sumaina tawdana principal gi mayok sida miyoi kaya ama protest torwa matungda mamai thangda tha animuk lairaga West Bengal government na special investigation team ama semlami amadi investigation to hawrami investigation asida principal asi hiram kaya amada senfam lairamde mamangda mahakna vice president oiramba NRS Medical College ka RG Car Medical College ka anigi bed capacity se chak manarami atubu NRS Medical College ki biomedical waste se apun magi oina 1,53,650 kg oirami aduga RG Car Medical College ki biomedical waste na only 49,044 kg khaptamu oirami medical college anisigi marakta biomedical waste se yamna chawna khenaba se iseng sengna urami medical college khudingmakki digital skill lab lai RG Car Medical College ki digital skill lab sabada thadagiba paisa se 2 crores 97 lakh amadi 36,000 ni aduga Diamond Harbour Medical College ki chap manaba digital skill lab se sabada 61 lakh 47,294 rupees khatmak changlami masigi report se ubada college sigi ariba employee deputy superintendent Dr. Alina yamna pendaba fondok lami mahakna su campaign kayama torami amadi special investigation team na su report se submit torami mayam se khangakpada amuk henna principal sigi mayokta openly oina protest torlami 2023 gi August thada Kolkata police na RG Car Medical College ki principal Dr. Sandeep Ghosh ki mathakta case kayama palami madhugi manungda financial misconduct tawba prevention of corruption act ki makhada su yauri case line laina magi mathakta kaigumba action ama fawba lawroktabadagi medical college sigi deputy superintendent Dr. Alina tongan report kayama principal ki mayokte semlaga anti corruption department business department healthcare department the tharami even CM Mamata Banerjee the fawba sithi irami aroibada Dr. Alima na tawriba thabak sigi mahai oina mabu college sidagi transfer tawkhirami matam khara lairaga amuk principal gi mayok ta leiba protest oba chhatra sing thoina fail oilami theory exam da mark chama gi manungda humdra phanga chhatra fawba practical da fail oilami amadi doctor tambal loidana intern tawraba matungda su internship completion certificate piramde masigi certificate yaudana doctor tambal loirba sing practice tawagi ayaba leite masidagi wase sauthoraktana chhatra kharana mabu hatkani haina hokki halami masina principal Dr. Sandeep Ghosh college ki manungda chatpada mabu ngak senaba bouncer purga chatlami hojik amuk sanjay roy gi matangda laklasi mamangda explain tawjagiba mayam se tawna hojikti 2024 gi sahi se yoraklami 2024 gi March thada nupi amagi machanupa se yamna kananarami mahakna nupi asibu achumba mityeng leyeng lamde maram asidagi nupi asigi mateng panglami macha layeng bada sanjay roina achaw mateng torami masigi su mathakta hidak langthak leibagi paisa su mana loina puthoklami nupi asi yamna harawrami adubu sanjay roina nupi asigi number medical prescription dagi lawthoklaga yamna hangoiba message mayam ama thajilami amadi call su hanjan torami nupi asi wo mahakna yamna harassment torami amadi mabu unaba laknaba ki halami nupi sigi mafamda upai amata layaktabana maram oiraga mamai thangda nupi asina Lal Bazar police station da chatlaga magi mathakte complain torami Lal Bazar da Kolkata police ki headquarters su lerami complain asi hek phangbaga police na Sanjay Roy bu korami police na call data record lauthoklami magi mobile su check torami amadi nupi asi complain che chumlami Sanjay Roy na nupi asi bu harassment tawagi evidence fanglami adubu police na magi mathakta action ama fawo lokhatlamde matamsida magi mathakta action lokhat amagadi
ngasi thokadoriba thodokse thoklamdabasu yai niyom gi matung inna civic volunteer hire tobada moi gi mathakta criminal case ama phawbal lairodabani adubu Sanjay Roy gi mathakta di mamang dasu domestic violence ki case ama su laikre hojik chu amuk harassment tobagi damak anoba case ama amuk lairami mabu thabak lauthokpham thokpani adubu lauthoklamde ani shuba complaint lakpadagi nupi asibu Sanjay Roy na makhata na harassment piwadi toklami thodoksigi hapta amamuk lairaga Dr. Nupi amada misbehave toromagi complaint ama amuk laklammi RG Car Medical College ta thokhiba khwaidagi inaunoba thodoksida victim oiriba nupi se MBBS loidana MD second year tamlibi nupi amani MBBS loiraba matungda doctor khara amadi post graduate tawi masi chahi ahumok changi makoibu MD or MS haina khangnei makoibu resident doctor haina su kawi India da resident doctor singse thabuk yama tawi hospital da chawa tumba tawuna makoibu resident doctor hairini RG Car Medical College ta resident doctor chahum dagina chamri muk lairami MD tawriba victim resident doctor ase mama mapagi naitum pokchabi machani yam wana khonaraga mahapu larik laisu tamhalakpani mapa asi tailoring gi thabak tawbani paisa paiba imung nate imung sigi mama mapana machanu pibu doctor lorakpa khawraw na ngaiga lairami mahak second year da tamliba oibana loidawal su koiraktre machanu pina doctor oil thabak tawbuduni moini yengnaba ngaijari 2024 gi August tha horoklami Sanjay Roy August ki tang manga da civic volunteer work ki damak Kharagpur gi Sawa haiba mafam sida chatlami aduga date nipan da halaklami numit sidani Sanjay Roy na hospital sigi history gi khwaidagi chawba crime ama tawdoribasi numit sida haibadi 2024 gi 8 August ta Sanjay Roy hospital da laklami civic volunteer da thabuk tominaba nupa amagi relatives ama hospital sida admit tawdabani CCTV footage ki matung inna victim oiriba Dr. Nupi se matam sida Sanjay Roy na magi matung inna base record lairami hospital da patient admit tormaga Sanjay Roy manung da koichat chatlamaga mapan da thoroklami chap manaba patient sigi x-ray law do laibana Sanjay Roy amuk hanna nuidangi pung taraga mathoida hospital da laklami x-ray lobirami aduga patient asi ahingi pung amada surgery tawnaba matam leplami maram asina mahaksu hospital da lairami somda patient gi surgery horami aduga Sanjay Roy amadi patient gi mari mata maga thabuk tominaba civic volunteer nupa duga hospital boundary gi maning thangbada yu thaklami yu thakna matam khara haukhirami moine lairiba mafam dudagi sonaga chi koba red light ki mafam amada makhoi chatpagi plan tawrami mafam adu yauraga Sanjay Roy gi marup se manung da changkhirami aduga man mapanda ngaiga lairami ngaina lambi da lakpa nupi singda laknaraga lairami magi marup lakpaga mafam sidagi amuk khara chatlaga laiba selta koba red light area amada amuk chatlami mafam sidasu magi marup manung da changkhirami tanja sida nupi amada Sanjay Roy na paisa piraga nupi dugi private party photo lawrami ngahek leiraga magi marup thoraklami amadi makhoi ani akoibuda koithau thoraga lairami Sanjay Roy magi marup to uber bike ama book toraga mafam dagi chatkhirami tanjaduda Sanjay Roy fazana yu ngaurami amadi mathandasu oirami magi mobile lothoaga adult content yenglami amadi amuk yusu thaklami ngahek leiraga hospital lomda laklami matam se ahingi pung ani dagina ani makhai muk tarangani asomdana amuk victim oibu nupi se hospital laklami magi pung kuntha taruki safe lairami amadi marakta break kharabudi fanglami numidangi pung trama thoi swai sida victim masina magi mama mapaga wari wotai tawrami chak lawpadagi victim nupi asina magi junior doctor ani mamingna oroko amadi somitra pullaga mapandagi food order tawrami masigi matungda Neeraj Chopra gi Olympic javelin throw live event yengnaba plan tawrami amadi TV asina amuk third floor gi seminar hall lairami makhoina order tokhiba food to charba matungda Dr. Somitra seminar hall dagi chatkirami amadi victim oiriba nupi asi seminar hall da larik parga lairami ahingi pung ani mok tarakpa duaida seminar hall da hospital gi staff amasu laklami makhoi ani patient amagi matangda kaigumba khara discussion tawrami
loiraba matungda masu mafamdu thadoktu nang chatkirami ngai hak lairaga pung aniga minute kunthraga manga da victim sina magi cousin dagi message ama fanglami matam simaktuda mana reply adum tawkhirami pung ahum tarakpada seminar hall se fawraga hospital gi staff ama mamingna golam kowi mag chatkirami matam sida victim seminar hall tumlaga lairami matam da doctor gi tumpham room ado polysomnography sleep disorder test ama pangthoklaga lairami tumpham jaga leitabana mafam sida victim oibu nupi ase seminar hall tummaga laibani victim nupi asi ayam matamda diary ama adum loinai aduga tumjukan gi mamangda kegumba khara ibase magi habit ni numit sisu diary de mana pamjaba kaikeno khara irami maru aina victim nupi sina diary de ibasi RG Car Medical College tagi gold medal loba amadi maming laiba hospital khara mana list ama semami madu thabuk tobani victim nupi asi thabuk warubagi ngahek to oirasu yam nungaina tumi nongalamdagi pung 3 minute yankai tarakpa sidadi Sanjay Roy Hospital yorlami CCTV camera da check to matamda pung 3 minute yankai muk chatpa swaisida Sanjay Roy Hospital gi main gate chida changlakpo urami hospital manung sida Sanjay Roy na sarak tambaya ba mi thirami manung sida koi chatlaga tongan ba operation theater test department da nupi staff natragana patient laibra haina koi thirami mayam si CCTV footage loina capture torami ahingi pung mariga minute ohum chat matam sida third floor da Sanjay Roy chatlami aduga seminar hall da changlami mahakna seminar hall da changkiba matamda magi ngakta bluetooth ki headphone ama yalami masigi bluetooth sinani crime toro matungda mabu fabada mateng pangdoisi masigi wari makha tabda lakani komaya seminar hall da changlaba matungda Sanjay Roy victim da yanglami amadi attack to horami magi mangakto yamna kana metlami amadi yamna thina fubirami nupi si magi matawsida yamna kana struggle torami Sanjay Roy pung margi minute ohumda seminar hall da changkibani postmortem gi report matungina victim oiribi nupi sina siba se pung mariga minute traga mangagi matungani haina palli masina takpadi victim yamna kana struggle to habani amadi seminar hall oibanina soundproofing system laibana maram oiraga mahang struggle to gi lawu khu mayam besu mapanda amta taramde nupi oibigi ijat manghan bagi details simadi mayam da haidagasu mayam ne hana loina khangraba ngangtani ko crime toba loiraga Sanjay Roy seminar hall dagi pung marigi minute nifu swai da thorok lami masina takpadi seminar hall da Sanjay Roy sarakna minute kunthraga taret muk lai haibani crime toba loiraga mahak chelamde mangonda tension amata lairamde yamna nungaina hospital na piba back to the chatlaga tumlami ayuk oiraklami oroko seminar hall gi manungduda changlami hek changbaga yamna kanna lauraga chenthora aduga mana uribado mayamda pau tamlami victim nupi sigi masada fi maram chana kuplamde chinda yamna thina soklami magi specto kairami mamitagi isu thoklami masa pumba dakphamgi dakpham ngakta ngairami masigi matung pung amarongi manungda seminar hall da mi mayam amatilami khongup tungaga manungduda pangchang changlami hospital gi higher authority na pung 30 minute kun tarakpa swaisida hospital gi principal Dr. Sandeep Ghosh da pau pirami mahak hospital gi manakta laibani adabu pau pikhibaga mahak lakte pung amarom lairaga laklami laklaba matungda su police ta pau pibagi mahutta mahak masa seminar hall da changlaga film adu englami pung amarom hokhraba matungda principal magi office ta chatlami aduga mafamdudagi yamna gyan tana police ta thoboksuki matangda pau pirami matam simaktada hospital gi assistant superintendent na victim gi imungda call torami call si mamana pakhatlami aduga hairami idongi chanopi nare college ta lakpiu hairamaga call kakhatlami masidagi henba atopa wahang fa hairamde victim gi parents na halaga call toroklami amadi yangkana nabno kaidobu yawrge haina in the details hanglami matamda assistant superintendent na chanopi do suicide tore hairamami masi tabada imungi mioi singdi gyan manglami amadi yamna thuna college ki maikeda laklami nakan amaromda college manung sida additional commissioner of police amadi forensic team crime thokhamdu yoroklami mafam sida lairiba miyamna procedure khudingma judicial magistrate ki mamangda tawudabani haina pressure pirami victim gi parents su pung barogi adwai la yoroklami amadi machanupi bu amuktang uhallo hairami adubu
hospital ki authority na unahalamde pung ahum henna machanu pibu amuktang unaradi haidana yamna kano hotnarami adubu aremba tarami masigi matung nungdin gi pung ahum makai tarakpasida machanu pigi asiba haksang ado mama mapada uhalami madu hek ubada masidi suicide tawbanate kanaguma miyoy amana hatpani hairami mama mapagi wase hospital adugi mafam kudimakta sandokhirami amadi tabak tawramba doctor kudingmak moina tawramba sing ado thadoklamlaga mafam amada pulami makoi mayam yamna saurami maramdi on duty da laiba doctor amada sigu mutam thiyo thodok ama kamaina thoklino habasini midang wairam gi pung taruk tarakpa sida hakchang postmortem idamakta thakirami matam sida victim gi mamanabina wakal khantraba matungda nupi asigi postmortem tobada video recording tawdabani video recording tawdaba taragadi postmortem tawba yarwe haina hairami maram asidagi victim nupi asigi postmortem tawba hawbadagina loiba phawba video recording tawrami ahanba postmortem report asigi ahanba phangba report sida nupi asi suicide tawba natte habasima confirm oirami aduga maki thodok ase nupi oibegi ijatpu manghanba amadi manghalaba matungda hatpani habase confirm oirami habadi nupi asi rape tawro matungda hatkhibani habasinika postmortem gi report mayamda publish tawroklaba matungda nupi ase gang rape tawbikhre haina sandoklami kaiguna haba taragadi siriba victim nupi asigi masada 150 milligram gi cement fanglami aduga india da lairiba nupa singse masina puthokpa ngambagi cement gi changse sumatangi 5 milligram khata oirame adu moinama gang rape tobikre haibagi narrative simadi mamaida la le haibase khanglaklami doctor mayamna police amadi hospital authority na thodok asibu handle tobagi mawngse yamna chingnaba fawrami amadi thabak khudingmak yamna thuna torami mamai thangda victim asigi mapana FIR palami police na victim nupi ase yamna thuna magi mathau mangam pangthokhirami cremation tofamda victim asigi mamangda asiba makoi ahum potloi nabagi ngaiga lerami adubu makoi ahum adu kanthoklaga victim nupi asigi magi potloi base police na yamna thuna pangthoklami masida miyam yamna saurami kaigi damakta yamna thuna police na victim ase pokloi khibano haina wahang pohang yamna laklami matang sidagi politics hore praja mayam yamna saurami amadi government na su gyan tarami madudi issue asi fazana control to hudaba taragadi makoina control to bagi wangmada chakragani habase makoina khanglami government gi maikai dagi police ta any condition da thodok asibu tawromliba accused ase fananaba yathang tawtharami matang sidagi police yamna thuna investigation horami police na crime scene gi mafam dagi bluetooth earpiece ama fanglami amadi hariba medical college gi camera loinamak check tawrami seminar hall manung dadi camera lairamde adubu seminar hall gi changpham amadi thofam dadi camera install tawrga lairami numidangi pung ahum gi matung dagi camera sing asida laiba footage loinamak check tawrami seminar hall manung da kana changi kana thokhi habasika police na Sanjay Roy seminar hall manung da changbado urami police na mangondu hena chinnermi maramdi seminar hall da changli mioi singi manung da ma khaktani doctor oiribasi ataidi doctor ngaktani amadi Sanjay Roy na seminar hall da changli matamse yamna athenga matamni masina su mangonda amuk hena chinnermi pung ahum gi matung da Sanjay Roy amadi victim doctor nupi asiga matam kuina seminar hall da lairami Sanjay Roy minute kunthra ga tere muk lairaga seminar hall dagi tholakpada mahakna seminar hall changbada yaukhiba bluetooth earpiece to yauduna thoraklami police na yamna thuna hospital na alert toba barrack ta chatlami Sanjay Roy na crime tobada set khiba dressing aludi fadana sudoklaga fodoklami aduga madi yamna nuaina tumaga lairami police na famdu yoraga crime scene dagi fangba bluetooth earpiece to magi mobile manakta pusuna matamda masa mathanda connect torami masidagi police na Sanjay Roy farga puraklami amadi wahang pohong tarami Sanjay Roy masada akiba amata fauduna thokriba thodok asigi matangda haiba horaklami police na Sanjay Roy gi phone check torami magi phone da adult content mayam fanglami amadi magi browser gi search history se sigumbo oida padaba sexual gi mari lainaba ngak to erami
असोमदना अमुक कॉलेज के प्रिंसिपल ना विक्टिम ओरिबा नुपी एसे मथंदा कईगिदमक्ता सेमिनार हॉल द चटलिनो हाइना स्टेटमेंट पिरम्मी मसी तारुबदगी मयाम अमुक हेना सौरमी 11 अगस्त फाउबा कॉलेज की छात्र सिंह मीडियम स्केल दा प्रोटेस्ट तौरमी अमदे प्रिंसिपल से फम थादोगदबनी हाइना मखोइना सु डिमांड तौरमी मेडिकल कॉलेज की छात्र मयामना थोक्रिबा थौदोक असिगी एविडेंस थोइना मांगहल्ले हाइना हाइरमी ख्वाइदगी अमुक ngaklibadi अतोबा यम तमथिबा क्राइम अमा थोक्रिबा सेमिनार हॉल सिदगी मीटर कुनमुक्तंग लापना चटलगा कईगुंबा खरा साबगी थबक तौरमी मसिगी थंगनबा नुमित्ता गवर्नमेंट अमदि प्रिंसिपल की मथक्ता यामना कनबा क्रिटिसिज्म कयाम लक्लमी अमदि प्रिंसिपल रिजाइन तौरमी प्रिंसिपल की रेजिग्नेशन लेटर एक्सेप्ट तौबगी महुता कोलकाता की नेशनल मेडिकल कॉलेज एंड हॉस्पिटल दा अमुक महक ट्रांसफर तौरमी मसिगी मतंग दा हाई कोर्ट ना गवर्नमेंट दा वहंग हंगलमी प्रिंसिपल ना मागी पोस्ट की रिजाइन तौरे गवर्नमेंट की थबकती एक्सेप्ट तौबा नत्रगना रिजेक्ट तौबनी अदुबु नकोइना अनिसी अमता तौदना करिगिदमक्ता महपु अतोपा मेडिकल कॉलेज अमदा ट्रांसफर तौरिनो हाइना हंगलमी मसिगी थौंगसिदा हाई कोर्ट ना लैंगाक पाइरिबा मियोइसिंगबु यामना थिना चैरमी अमदि नोकनाबिरमी हाई कोर्ट ना थोक्रिबा थौदोक मयाम से फजना कुपना येंगलबा मतुंगदा हॉस्पिटल की अथॉरिटी अमदि प्रिंसिपल ना विक्टिम की इमुंग मनुंगा अमत ओइना लेपिदबसे उरगा थौदोक असिगी केस रिट पिटिशन नंबर 332 बाय 2024 से अगस्त की तांग 3 दा CBI दा ट्रांसफर तौरमे हौजिक की लेटेस्ट अपडेट ता CBI ना हाइबा थौदोक असिगी मतंग दा इन्वेस्टिगेशन कन्ना चथरी को मसिगी कंक्लूजन लाक्ट्री मसाई मकोइना सस्पेक्ट ओइना फाखिबा संजय रॉय हौजिक मा पुलिस रिमांड दा लेरी को अदो मतम खरा चंगिगनी अदुगा हारिबा थौदोकसिगी मतुंगदा तोंगान थौदोक कया अमा को पॉलिटिक्स की ओइबा छात्र की प्रोटेस्ट ता अतोप मी लागा यावसिनबा अदुगा मखोइना हॉस्पिटल मनुंग चंगागा हॉस्पिटल थुगाइबा अमदि मखोइना क्राइम सीन ओइरिबा सिमना हॉल जे थुगाइना बो होतनबा तोंगान बा थौदोक कया अमा थोखरे हारिबा थौदोक मयाम सिंग अदुदि अखोगी पॉलिटिक्स का मरी लेनबा ओइबनिना आइना मयामदा मखाताना लिरुबगी अमुक्सु दरकार ओइद्रे मरमदी वरी से यामना सागनी को उदुगी मतुंगदा अमु हारिबा RG कार मेडिकल कॉलेज से अखोगी मियोइ कया अमा ममांगदा सुसाइड तौखिबगी इंसिडेंट कया अमा सु को थोखरे हाइबा थौदोक मयाम सिंग अदु पुलिस ना इन्वेस्टिगेशन तब तारगा सु मखोगी चप चाबा कोई जस्टिस अमु फावबा फंखिबगी पाउ लेते अदुगा सुमाइ तौदना का कोलकाता दा याम नुवाइतबा थौदोकसिम थोखरे हौजिक अैना हाइजनिंगमदि अखोगी लेखिद्रेबी डॉक्टर नुपी असिगी जस्टिस याम थुना फंगनबसिनी का मसी हाइरगा ngasiगी aigi wari se mayam matang sidam sinjarage mayam support of you thank you everyone